ꯑꯝꯇ ꯍꯧꯒꯠꯂꯛꯑꯣ ꯁꯤ ꯀꯔꯤ ꯑꯃꯨꯛꯀ ꯇꯧꯒꯦ ꯁꯤꯕꯨ ꯅꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤꯅ ꯍꯪꯒꯥꯝ ꯏꯔꯣꯝꯕ ꯈꯥꯃꯦꯟ ꯃꯆꯥ ꯁꯤ ꯌꯦꯔꯨꯝ ꯍꯧꯔꯥ ꯂꯩꯇ꯭ꯔꯥ ꯂꯩꯇꯦ ꯈꯤꯇꯪ ꯍꯧꯗꯣꯡ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ ꯀꯌꯥꯅꯤ ꯆꯥꯁꯦ ꯍꯥꯏꯅꯣ ꯍꯪꯒꯥꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯁꯤꯒꯤ ꯃꯨꯂꯥꯁꯦ ꯌꯥꯝ ꯐꯖꯩꯁꯦ ꯕꯤꯀꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡ ꯊꯥꯕꯗ ꯅꯪ ꯎꯍꯧꯗ꯭ꯔꯕꯣ ꯐꯖꯗ꯭ꯔꯣ ꯁꯤ ꯃꯨꯂꯥꯁꯦ ꯁꯤꯅ ꯍꯪꯒꯥꯝ ꯀꯣ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯆꯥꯗꯕꯅꯦ ꯈꯪꯗꯦꯗ ꯅꯨꯄꯤꯅꯦ ꯑꯃꯨꯛꯁꯨ ꯑꯣꯏꯔꯝꯗꯕ꯭ꯔꯁꯨ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯤ ꯃꯥꯟꯗꯦꯀꯣ ꯃꯤ ꯌꯥꯝ ꯂꯩꯔꯦꯅꯦ ꯊꯥꯔꯤꯉꯩ ꯊꯣꯛꯂꯛꯄꯅꯤ ꯁꯤꯒꯤ ꯃꯨꯂꯥꯁꯦ ꯍꯦꯛ ꯄꯤꯖꯔ ꯂꯣꯏꯔꯦ ꯃꯤ ꯍꯦꯛ ꯂꯥꯛꯄꯗ ꯍꯪꯒꯥꯝ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯥꯡꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯤꯔꯁꯨ ꯆꯥꯅꯤꯡ ꯃꯇꯝꯗꯒ ꯆꯥ ꯐꯪꯄꯣꯟꯇꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯀꯩꯊꯦꯜꯗꯒ ꯃꯇꯝ ꯆꯥꯔꯨꯔꯒ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯟꯗꯤ ꯌꯥꯕ ꯑꯩꯁꯦ ꯑꯝꯇ ꯊꯥꯖꯧꯕ ꯃꯥꯟꯗꯦꯕ ꯑꯩꯁꯦ ꯑꯝꯇ ꯊꯥꯖꯔꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯠ ꯁꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯒꯟꯗꯕꯅꯤ ꯅꯨꯄꯥꯅ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯦꯟꯕꯅꯤ ꯁꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯦ ꯂꯥꯛꯑꯦꯗꯣ ꯌꯥꯝ ꯀꯟꯅ ꯀꯥꯊꯣꯛꯑꯦ ꯃꯥꯂꯦꯝ ꯗꯥꯏꯂꯦꯛ ꯐꯖꯕ ꯑꯃ ꯏꯔꯧ ꯌꯦꯡꯒꯦ ꯑꯝꯇ ꯑꯩꯗꯤ ꯍꯟꯗꯛ ꯍꯪꯒꯥꯝ ꯐꯖꯅ ꯆꯥꯕ ꯐꯪꯗ꯭ꯔꯤ ꯑꯩꯁꯨ ꯐꯪꯗ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯃꯄꯨꯟ ꯃꯔꯤꯈꯛ ꯂꯩꯔꯛꯏꯁꯦ ꯃꯄꯨꯟ ꯑꯅꯤꯈꯛ ꯊꯣꯡꯉꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤ ꯑꯅꯤꯁꯤꯃ ꯄꯥꯝꯃꯨꯅ ꯊꯝꯖꯈ꯭ꯔꯕ ꯋꯥꯅꯤꯁꯦ ꯁꯥꯊꯤꯅ ꯄꯥꯝꯃꯨꯈ꯭ꯔꯕ ꯁꯤꯃ ꯍꯌꯦꯡ ꯊꯣꯡꯒꯦ ꯍꯪꯒꯥꯝꯐꯥꯎ ꯄꯦꯟꯅ ꯆꯥ ꯐꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯁꯤꯁꯨ ꯑꯍꯜ ꯂꯃꯟ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯀꯟꯅ ꯊꯥꯅꯗ꯭ꯔꯦꯕ ꯃꯤꯁꯤꯡꯁꯦ ꯅꯍꯥꯒꯤ ꯌꯨꯝꯕꯥꯟ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯌꯥꯝ ꯂꯤꯛ ꯊꯥꯕ ꯍꯥꯏꯇꯥꯔꯦ
ꯗꯦꯕꯦꯟꯗ꯭ꯔꯣ ꯃꯩꯁꯅꯥꯝ ꯗꯦꯕꯦꯟꯗ꯭ꯔꯣ ꯃꯩꯁꯅꯥꯝ ꯀꯃꯦꯟ ꯋꯥꯍꯩꯗꯤ ꯌꯥꯎꯗꯦ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯕꯤꯀꯦꯅ ꯍꯩꯃꯥ ꯑꯩ ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯕꯤꯀꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ ꯃꯤꯅꯣ ꯅꯨꯄꯤꯅꯣ ꯑꯗꯨꯒ ꯁꯅꯥꯅꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯣꯏꯕ ꯐꯖꯕ ꯋꯥ ꯏꯔꯧꯗꯣ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤ ꯑꯣꯏꯗꯕ ꯑꯣꯏꯕ ꯋꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯤ ꯑꯣꯏꯕ ꯃꯣꯇꯤꯚꯦꯁꯟꯗꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯇꯈꯦꯜ ꯅꯥꯏꯕ ꯕꯤꯀꯦꯁꯦ ꯅꯪꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅ ꯂꯩꯔꯝꯃꯦꯅꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯕꯤꯀꯦꯁꯦ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯖꯕꯒꯤ ꯂꯥꯛꯆꯔꯤꯅꯤ ꯍꯩꯃꯥ ꯆꯦ ꯇꯈꯦꯜ ꯕꯤꯀꯦꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯦ ꯇꯈꯦꯜꯁꯨ ꯍꯥꯏꯔꯛꯑꯦ ꯑꯃꯨꯛꯁꯨ ꯆꯦ ꯇꯈꯦꯜꯒꯁꯨ ꯈꯪꯅꯔꯝꯃꯤꯌꯦ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯂꯥꯏꯛ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯂꯥꯏꯛ ꯅꯝꯐꯝꯒ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯈꯪꯗꯦꯗ ꯃꯤꯗꯤ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯂꯥꯏꯛ ꯅꯝꯃꯨ ꯂꯥꯏꯛ ꯅꯝꯃꯨ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯕ ꯍꯩꯇꯦꯕ ꯑꯗꯒꯤ ꯕꯤꯀꯦꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯑꯦ ꯇꯨ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯅꯨꯄꯤꯅꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯁꯤꯜꯆꯔ ꯑꯁꯥꯝ ꯀꯁꯥꯔꯗ ꯂꯩꯕ ꯃꯤꯈꯩ ꯅꯨꯡꯁꯤꯌꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤꯅ ꯈꯜꯂꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯣ ꯐꯔꯦ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯁꯨ ꯊꯥꯒꯠꯆꯔꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯤ ꯅꯨꯄꯥꯅ ꯃꯔꯨ ꯑꯣꯏꯗꯦ ꯊꯃꯣꯏ ꯁꯦꯡꯅꯕꯁꯤꯅꯤ ꯃꯊꯧ ꯑꯣꯏꯔꯤꯁꯦ ꯕꯤꯀꯦꯅ ꯉꯔꯥꯡꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯦꯛ ꯑꯣꯛꯒꯤ ꯍꯧꯖꯤꯛ ꯃꯍꯥ ꯂꯥꯛꯑꯅꯤ ꯊꯥꯡꯇꯣꯛꯑꯒ ꯂꯩꯔꯦ ꯏꯁꯤꯡ ꯆꯥꯎꯗꯧꯅ ꯑꯪꯀꯨꯝ ꯃꯤ ꯃꯔꯤꯇ ꯉꯥꯏꯈ꯭ꯔꯦ ꯇꯈꯦꯜꯅꯕ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯈꯨꯝꯃꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨꯁꯨ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨꯅꯦ ꯍꯥꯏꯁꯣꯏꯕ ꯍꯥꯟꯅ ꯑꯣꯏꯕꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯩꯇꯦꯡꯗꯤ ꯂꯝꯆꯠ ꯉꯥꯏꯈꯣꯀꯣ ꯐꯣꯟꯁꯦ ꯏꯅꯥꯛ ꯁꯤꯗ ꯆꯪꯈ꯭ꯔꯗꯣ ꯌꯥꯗꯦꯅꯦ ꯍꯣꯏ ꯍꯣꯏ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯅꯨ ꯀꯗꯥꯏ ꯆꯠꯂꯒꯦ ꯐꯝꯃꯨꯅꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝ ꯅꯥꯏꯕ ꯑꯃꯣꯠꯄ ꯃꯤꯡꯁꯦꯜꯗ ꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯖꯤꯟꯕ ꯉꯝꯗꯦ ꯑꯃꯣꯠꯄ ꯊꯃꯣꯏꯗ ꯊꯋꯥꯏꯒꯤ ꯃꯉꯥꯜ ꯐꯨꯗꯣꯛꯄ ꯉꯝꯗꯦ ꯑꯁ ꯕꯤꯀꯦ ꯅꯥꯏꯕ ꯑꯁ ꯅꯦꯠ ꯑꯁ ꯁꯤꯗꯤꯕꯅꯦꯅꯦ ꯅꯦꯠ ꯁꯤꯗꯤꯕꯅꯦꯅꯦ ꯂꯥꯏꯐꯁꯦ ꯌꯥꯎ ꯉꯝꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯅꯦꯠꯅꯔ ꯃꯤꯒꯤ ꯅꯦꯠꯅꯔ ꯈꯪꯗꯦꯕ ꯍꯥꯏ ꯀꯥꯟꯅꯗꯦ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯗꯤ ꯖꯥꯠ ꯖꯥꯠ ꯇꯧꯕꯅꯤ ꯕꯤꯀꯦ ꯋꯦꯜꯀꯝ ꯍꯥꯏꯔꯦꯀꯣ ꯃꯥꯂꯦꯝꯅ ꯕꯤꯀꯦꯅ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠꯇꯣ ꯇꯧꯔꯛꯀꯅꯨ ꯕꯀꯣ ꯑꯩ ꯌꯥꯝ ꯄꯣꯂꯤꯠꯂꯤꯗ ꯍꯥꯏꯒꯦ ꯑꯣ ꯌꯥꯔꯦ ꯅꯦꯠ ꯌꯥꯔꯦ ꯍꯦ ꯍꯦꯅꯦꯅꯦ ꯑꯣ ꯌꯥꯔ ꯃꯥꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯂꯣꯏꯈꯤꯕꯅꯦꯕ ꯑꯅꯨ ꯁꯤꯡꯍꯣꯅ ꯏꯖꯠ ꯇꯈꯦꯜ ꯐꯝꯃꯣꯏ ꯄꯨꯛ ꯐꯠꯇꯕꯤꯁꯤꯒꯤ ꯌꯨꯝꯗ ꯉꯥꯡꯅꯤꯡ ꯉꯥꯡꯁꯅꯨ ꯉꯥꯡꯅꯤꯡ ꯉꯥꯡꯁꯅꯨ ꯏꯁ ꯇꯧꯔꯤꯗꯣ ꯌꯦꯡꯉꯨ ꯈꯪꯉꯤ ꯏꯕꯦꯝꯃ ꯈꯪꯉꯤ ꯑꯩ ꯂꯩꯅꯤꯡꯗꯕ ꯃꯤ ꯌꯥꯝ ꯀꯟꯅ ꯈꯥꯝꯕ ꯉꯝꯗꯦꯀꯣ ꯑꯩ ꯑꯁꯤ ꯑꯩꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯤꯗꯣ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨꯒꯁꯨ ꯍꯥꯏꯕ ꯍꯩꯇꯦꯕ ꯑꯩꯁꯦ ꯍꯥꯏꯕ ꯍꯩꯇꯕꯩ ꯁꯥꯒꯩꯗ ꯑꯩꯁꯦ ꯇꯈꯦꯜꯅ ꯈꯪꯕꯅꯤ ꯇꯈꯦꯜꯅ ꯑꯅꯨ ꯑꯅ ꯅꯣꯡꯑ ꯂꯣꯏꯔꯦ ꯕꯤꯀꯦ ꯅꯥꯏꯕ ꯅꯦꯅꯦ ꯊꯥꯖꯔꯕ ꯑꯩ ꯅꯨꯄꯤꯅꯦꯁꯦ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯁꯤꯕꯣ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪ ꯑꯩ ꯊꯥꯖꯗꯣꯏꯁꯦ
ꯑꯅꯤ ꯂꯩꯔꯦ ꯀꯥꯏꯅ ꯐꯔꯕꯅꯤ ꯀꯩꯅꯣ ꯗꯤꯀꯦ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ